Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Susita Rani na khurumjari hauzik ngasigi samlapa mariba pau sing lobirasi. Asamda hauzik fawbagi oina ngasigi positive case amata laktri discharge tawbagi pausu laktri adubu ngasi miyoi taradi laikannaba ngamdana leikidre haibagi pau lakli officially oinadi lauthoktre. Maramasina state asida COVID-19 gi apunba confirm case masing hauzik fawbada lising tara mari supna kuntrani thoini. Discharge tawkibagi masingna lising nipan ga chatret kuntarukni lising manga ga chani marfuma thoina active oiri sikibagi masing kunmari sukre. Asamda oriba COVID-19 gi phiba masigi marakta mahairoilup asuna Mantri Himanta Biswa Sarma gi mathakta hunba lepalaitri. Ngarang Asugi President Dipankar Nathna Mantri Himanta gi thong sing dramani haikrabagi matung ngasi amuk mahairoilup asigi General Secretary oriba Lurin Jyoti Gogoina Mantri Himanta Biswa Sarma bu Asamda sandorakliba COVID-19 gi main carrier ni haikre. Swab test amadi quarantine tawduna Mantri asina koichat chatpaga loinana protocol thugairaduna ICU amadi COVID ward singdasu changli. COVID-19 na laikhidraba sing bidai pibagi thoramda helicopter da chatuna saruk yarui masidi nursing na tawgadaba thabakni maramaduna Assamgi official sing amadi paumi singda COVID-19 sandurokliba si Mantri asinani maramaduna mahak COVID-19 gi Assamda main carrier ni haina yamnamak explosive oiba wangang nganglakre. Guwahati gi Khanapara COVID Care Center da yamnamak thamoi sukningai oiba thokdok ama thokre. Mahasin Ahmed Kaubi nurse ama PPE kit setuna duty tawringai gyan mangbadagi leimaida taduna leibagi phibamdu ubada mipum khudingmaki thamoi sokre. Matawasumna COVID warrior amana PPE kit setuna pungkaya chupna leptana anabagi seba tawba adusu karigumba matamda AC leitaba mafamda kayamuk yamna waramgadage khandana yengbiyu. Adubo minute tara manga kunmuk gyan mangduna layurabagi matung nurse nupi asi gyan lakhi amasung ngayhaki matungda amuk mahak duty tawba hauki. Pangal solabasu thaunadi hanba leite haina nurse nupi asina paumishingda hairakhi. Atoba Pawamana, Krisak Mukti Sangram Samiti gi Chief Akhil Gogoi gi Loinaba Amasung, Guwahati Central Jail da Laiminaba, Lomi Luchingba Ani, Ngasi Ayuk Anganbada, COVID-19 positive Oibadagi, Jail Asidagi Puthoroktuna, Guwahati gi GMC Hospital da Layingba Hokre. Atopa Lomi Luchingba Amagi reporti, Hogzik Fauba, Pangdri Hairi. Sarkar gi Maikaidagi Chapchaba reporti, Hogzik Fauba Laktri, Adubu, Akhil Gogoisu, Ngasi COVID-19 positive Oire Haibagi, Pau Amadi Lakli. Mahak positive oibagi pau social media da sandorakpadagi Jorhat na chingba mafam kayada loop asina Akhil Gogoi bu thadoknanabagi dabi tawraduna lambi lamjawda thoraktuna protest tawkre. Matosumna Guwahati Central Jail dasu community transmission pak sanna sandoraklabra haibagi chingnaba chawna leirakli. Nakalamaromda akibagi phibam oirakliba Guwahati saharbu state asida boycott tawba district masing tarani thoi sujilakle. Guwahati gi JMC Hospital da plasma therapy ngasidagi hokre. COVID tagi naba pharakraba ahanba Dr. Lithikes na piba plasma anaba amada kapsinduna therapy asi ihan hana hoki. Manipura hokiba pung kunmari asida nongna miyoi taramanga COVID-19 positive oibaga loinana apunba confirm case masing lisingamaga chamri yankai sukre. Tarukna discharge tawbaga loinana apunba discharge tawkibagi masingna chatret ka marfutaramapan sukre. Chatruk Yankai Mathoina active oiri, recovery rate na chada Yankai Mathoi dasmik amani. Jiri Bamda COVID-19 gi case hengalakpadagi Manipur lengak na Jiri Bamgi Harinagar da laiba model school da phamung chama thaba COVID care center onthoklagani haina Manipur lengak na ngasi order ma thokre. Thangzam Agro Industries Chingmairong na puthokpa New Likla Mixed Fruit Jam amadi A family of food producer Segarot na puthokpa Sana Limbu Pani, Lime Ginger amadi Pineapple Nectar Ready hariba hai mahi singasi matam helaba license napsilaga yonlambadagi hariba pothok singasi Food Safety Administration na phagatuna thingzinkre. Mizoram da haukiba pung kunmari asida nongna miyoi manga positive oibaga loinana apunba confirm case masingna chani supna ahum sukre. Marina discharge tawbaga loinana apunba discharge tawkibagi masingna chamaga niphumdoi sukre. Humpuna active oiri. Ngasi positive oriba miyoi manga gi manungda maridi BSF personnel singni Sarchip district tagini.
ꯆꯩꯔꯛ ꯑꯁꯤꯗ ꯑꯥꯏꯖꯣꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯨꯡꯋꯔꯛꯇ ꯂꯩꯕ ꯏꯟꯗꯤꯌꯟ ꯔꯤꯖꯔꯚ ꯕꯦꯇꯥꯂꯤꯌꯟ ꯀꯦꯝꯞꯀꯤ ꯑꯀꯣꯏꯕꯁꯤꯡ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯤꯛ ꯂꯣꯛꯗꯥꯎꯟꯁꯨ ꯊꯝꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯉꯁꯤꯁꯨ ꯃꯦꯒꯅꯤꯆꯨꯗ 3.3ꯒꯤ ꯆꯥꯡꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ngasi numit yungba matung pung 2:19 muk tabada hakiba yuhar haba asigi epicenter Champhai district ki south east da kilometer kulhumdoi muk chatlaga leiba mafamdani panba yai state asida hokiba chayol ani asida district asimakta da mari yuhar haba handaki asina mangarak subani Meghalaya da ngasi nauna miyoi tarani thoi COVID-19 positive oibaga loinana apunba confirm case masing chamaga tarahumdoi sukre nifu manga na naba phakre humpu tarukna active oiri anina leikidrabani ngasi positive oiba miyoi sing asigi manungda taradi BSF personnel singni anina Bihar amasung Delhi dagi halakpani Nakalamaramda Assamgi Greenwood Resort ta handakta pangthokhiba luhongbagi thoram amada yaurubadagi COVID-19 positive oirakhiba miyoi ani aduna sokna samnaramba spreader oirakpa yaba miyoi nifumari masak khangdokpa ngamkhre Meghalaya board na loba higher secondary exam English ngani kungi science amadi commerce stream gi result ngasi laukthokre Science stream gi pass percentage na chada humbudrani thoi dasmik ani marini aduga commerce ki na chada humbudra tare dasmik nipane Science stream da St Anthony's Higher Secondary School Silongi Kostap Chaudhary na mark chonga gi manungda chamriga humpuni pan haibadi chada marfudra humdoi dasmik taruk phangduna top tauki aduga commerce stream da so school asimaki haibadi St Anthony's Higher Secondary School gi Mahairoi Komal Sarmana mark chonga gi manungda chamriga nifumanga haibadi chada marfumapan phangduna top taukre panba yai art stream gi result laukthokpagi matamdi hauzik phawba chapchaba khangba ngamdri Arunachal Pradesh ta hokiba pung kunmari asida miyoi 13 positive oibaga loinana apunba confirm case masing chaniga marfutaret sukre chamaga subna mapanna naba phakre chamaga humbudra tarukna active oiri anina leikidrabani Panba yaba amana Itanagar Capital Region haibadi ICR da quarantine tawduba miyoi ani positive oibada yaukre aduga mapandagi halakpa singi manungdagi ICR dagi ahum amasu positive oikre Nagaland ngasi miyoi ahum positive oibaga loinana apunba confirm case masing chatruka humpu sukre chahum supna marina naba phakre chahum ga yankai tarukna hauzik active oiri Kohima District Administration na Sarasigi Municipal Ward number ahum amadi taret containment zone laukthokre ward ani asidagi itha thazarudana positive case kaya phanglakpadagi containment zone oina laukthokibani aroibada atoba pausingda COVID-19 gi wathog asina maram oiduna Maharashtra gi University singda final year gi exam sing September aroiba fawbagi manungda tawbagi oithokpa leite haina state asigi technical and higher education mantri na laukthokhibaga loinana center da su khanghankhre hairi CICSE na loba class 10 ICSE amasung class 12 ki ISC gi result hayeng irai numit ki nungthil pung ahum tabada laukhthoklagani aduga CBSE na loba class 10 amadi class 12 ki parikya result ti kona laukthokani hairi chapchaba matam hauzik fawba leptri Laibaga sigi Health Ministry gi OSD oriba Rajesh Bhushan na ngasi India gi COVID-19 gi matangda paumi singda wa ngangladuna aikhoi gi laibaga si mising yambada malemda ani subada laibakni haibasi kedongaida kawridabani hauzik fawbada ningthina control tawduna aikhoina chatli active amadi recovery gi marakta masing khenaba si yamkhalakli active na lakh ani henbada recovery na lakh mari heli matawasumna recovery gi chang chada humphuni thoi yore million amada 15 khaksi aduga million amada positive case chonga ga kunthani pani masi malemgi khwaidigi nembasingi manung chali global average na lisingamaga chamri marfutara taretni Nakalamaromda Health Ministry asina hauzik fawbada India COVID-19 gi community transmission gi thak adu fawba yaudri haikre Bollywood ki ahal oraba film comedian Jagdeep ngarang numidang Mumbai da leiba masagi mayumda laikidre mahak masagi chahi 38 sukre mahaki asengba maming Said Ishtiaq Ahmed Jafri kawi Inglisingam ga chamapan yankai mathoi ki Afsana dagi film kumba hokiba aduna Inglisingam ga chamapan humudra manga da blockbuster Soleda Surma Bhopali haina mahak maming chatkibani
ट्रम्प अमसुंग यूएस यूनिवर्सिटी सिंगी मरक्ता मुकनबा कंखलकली अमेरिका की F1 वीजा ऑर्डर की मतंगदा हार्वर्ड अमदी MIT ना ट्रम्प लेंगा की मथक्ता केस पानख्रे अदुबु ट्रम्प की फिरेप्ती होंग लेट्री ऑनलाइन क्लास की दमक्ता वीजा पीरोय अमदी ऑनलाइन की महरोय सिंग अमेरिका दा चंगब यारोय हाइबत नथना ऑनलाइन कोर्स दा मिंग चनबा मपान लेबाक्तगी लाकपा महरोय पुनमक अमेरिका थादोकदबनी हाइरी ऑनलाइन क्लास तौननबगी लेपखिबा यूएस यूनिवर्सिटी सिंगी मनुंगदा स्टैनफोर्ड यूनिवर्सिटी प्रिंसटन यूनिवर्सिटी MIT यूनिवर्सिटी ऑफ वाशिंगटन बॉस्टन यूनिवर्सिटी यूनिवर्सिटी ऑफ टेक्सास अमदी यूनिवर्सिटी ऑफ कैलिफोर्निया नचिंगबा मालेमद ममिंग चलबा यूनिवर्सिटी कयासु याउरी पनबा याई अमेरिका दा हौजिक महै तमलिबा मपान लेबा की महरोय सिंगी मनुंगदा ख्वाइदगी मसिंग यामलिबा सी चाइना ने चौराकना महरोय लाख अहुमगा लिसिंग हुमफुमापन हेली मथंगदा इंडिया ने लाख अनिगा लिसिंग अनिमुक लेरी मथंग लेरिबा से साउथ कोरिया सऊदी अरेबिया अमदी कैनेडा की महरोय सिंगने चरगसिदा USA हौनबी मतुंगिना हुदगी हंदोख्रे बीजिंग न मसी यूनिलैटरल डिसीजन नि हायरदुना अमेरिका की मथक्ता मराल सुसीख्रे COVID-19 एयरबोर्न नि नुंगसित पुंग निपान लेबंगमी मरमदुना मफम खुदिमक्ता फेस मास्क उपकदबनी हाइबदुगी मतंगदा हुगी चीफ साइंटिस्ट डॉक्टर सौम्या स्वामीनाथन वाफम खरा सेंगदोरकली नोवेल कोरोना वायरस असे नुंगसिता हिंगबंगमी अमदी संदोई हाइबसी यामना लिमिटेड ओइबा एनवायरनमेंट खर खक्तदनी अदुबो मीजल्स गुंबगी वायरस सिंगना एयरबोर्न ट्रांसमिशन तौबगदी यामना मखेनै हाइरी हारिबा मीजल्स गुंबगी वायरस सिंग असिदी मयेक सेंगना एयरबोर्न ओइ नुंगसिता मरोइना संदोई मरमदुना एयरबोर्न ट्रांसमिशन अनी असिगी मखलदु मयेक सेंगना खंगदबनी साइंटिस्ट असिना मखा तारादुना हाइखी माइक्रोन मंगादगी हंथबा कोविड वायरस की अपिकप ड्रॉपलेट सिंग लई मसी एरोसोल कवी लैमाइदा ताद्रिंगैदा हारिबा एरोसोल सिंग असि नुंगसिता खर सांगना लेबंगमी मसिदगी ट्रांसमिशन तौबदुबो अखोइना एयरबोर्न ट्रांसमिशन कवी यामना लिमिटेड ओइबा ट्रांसमिशन नि हाइरी हारिबा अपिकप ड्रॉपलेट सिंग असिगी मतंगदा पलदुना मखोइ सिंग असि नुंगसिता मिनिट 10 दगिना 15 फाउबा लेबंगमी मरमदुना ड्रॉपलेट सिंग असिना लैरिबा एरिया सिंग अदुदा चंगदुना सोर होलुरबदी इन्फेक्शन ओइरकपा याय हाइना महाकना पनखी नोवेल कोरोना वायरस असी एयरबोर्न ट्रांसमिशन तौदे हाइबा यादे अदुबो मदु स्पेशल सिचुएशन खरदने मसी मीजल्स कुमना ट्रूली एयरबोर्न ओइरंबा तारबदे हौजिक फावदा अखोइ पुनमक नारम लगनीसु हाइखी नाकल अमरोमदा कोविड की मायोक्ता हर्ड इम्यूनिटी ओहनबगी मतंगदे मसी मतम यामना सांगना चंगनी पुंसी कया मांगबा कम्युनिटीदा अनाब कया यावशिलकपा अमदी मतम सांगना लॉकडाउन थमलबा मतुंगदता हर्ड इम्यूनिटी पुरकपा ngamgani हाइनसु हुगी चीफ साइंटिस्ट स्वामीनाथन हाइखी ngasi gi oina India da hojik fawbada COVID-19 gi positive case masing lising kurma thoiga chamapan nifumapan phangkhre apunba case masing na lakh 8.8 ama yaukhre active case masing na lakh 2.83 yaukhre apunba recovery masing na lakh 3.8 ahum ni apunba sibagi masing na lising kurma thoiga chonga marfutarani thoi yaukhre मालेमदा ngasi पॉजिटिव ख्वाइदगी फंगबा लेबाक हौजिक फावदा इंडियाना ओइरी इंडिया की मथंगदा अनी सुबदा USA नि अदुगा अहुम सुबदा मेक्सिको न लेरी ngasi gi oina ख्वाइदगी सीबगी मसिंग यामबदना हौजिक फावदा मेक्सिको ना मकोकते चेली मथंगदा इंडिया अदुगा अहुम सुबदा USA ना ओइरी इंडिया की ओइना ख्वाइदगी साथीना सोकपदा हानगुमना महाराष्ट्र ना मकोकते लेरी अनी सुबदा तमिलनाडु अदुगा अहुम सुबदा दिल्ली नि मरी सुबदा गुजरात लेरी अवांग नोंगपुकदा ख्वाइदगी सोकलिबा स्टेट असम 13 सुबदा लेरी अदुगा असम की हेक मथंगदा बिहारना 13 सुबदा लेरी कन्फर्म केस मसिंगदा असमना बिहारदगी मसिंग हेंजरबसु सीबगी मसिंगददी बिहारदगी असमना यामनमक लिई ऑफिशियली बिहार सीबगी मसिंग 108 यौख्रे अदुगा असमगी ओइनदी सुपनतगी 13 खक्तनी ngasi gi arambai news guwahati da manipuri paw sandok chaba matang solution jabaga loinana amuka so hanna khurumjari